Manipur Top Channel dagi video amta update tawjage ngasi ayuk fongbasi fongna December gi tang kunga mangada yumdagi hurankhiba pressure ama thauraga lakpada police na phare nongan ba pung khara khak watlingaida migi yumda thongnawdagi lona changlaga cell mobile phone ga loinana sumangda khamba hero fresher ama thuralaga pukhraba matung akiba amata yaudana gari du thauraga khoirambal kaithel da pot leiba lakpada police na phabangam kre Imphal West District Police Commando gi kangbu amana yamna haisingna atenba matamgi manungda phaba ngamkhiba huranba adu sangangai bamol leikaidagi yumnam suresh sei taraga mapan kawe mahak faraba tungda mingonda yun thoklamlaba mobile phone ahum phagatpa ngamkhi thagdo adugi matangda police tagi phangba pauna hai suresh na ngasi nungalamdai gi pung ahum rom tabada teralokham leikaida leiba thinguzam rina sei kunthraga mathoi apokpa giming laikhidraba okendrogi yumda huranba sangkhi lonba yadabadagi matam punamakta hangdoktuna leiba thongnau aduda lona sangsilakhi yum manungda thamba upu phakairaga lupa lising kun amade yum aduda leiramba mobile phone mari huralaga pukhi pochai sing adu huranba loiduna thoknaba thorang torokpada gari gi so ama thengnakhi hairiba so adu mahakna puthoraklaga sumangda amduna thamba pressure MN01A 9867 aduda thingjilaga yenglubada gari adumaki so oirambadagi mahakna thaudoraklaga lakhibani haina police da statement pi hairi tanja adu imung aduda nupi aniga angang amakhaktaga lei nongalamdagi nungaina tumthakhiba matam oibana huranba aduna yum manungda sangsilaga sathakhiba operation adu makhoi amatana khangba maukide amasung gari start tawrugia pukhiba khangkhide ayuk yorokpada upu hangdoklaga leiramba mobile phone mari mak thiba khangkhidaba amasum pressure scooter leiramdabadagi huranba sangle haiba khangba ngamkhi thagdo aduga mari leinana imung manunggi miyoina ngasi ayuk lamphel police station da complaint ama tharakhi complaint adugi matung ina Imphal West District Police Commando gi additional SP Amarjit ki command makhada Inspector P Asaubana Singba Lusingba Imphal West Police Commando gi team singna singnaba mafam sing asat awok tawba sing check tawba hauki haina makhatari ngasi numidang wairang pung mari makhairom taba matamda masak khangdaba miyoi amana huran kiba gari adu thauraga khoirambal kaithel da pochai leibe lakhi gari adugi number hek ubda huran kiba gari duni haiba Imphal West Commando City Unit ki team amana khangma ngamkhi khudakta police na gari adu khamna ba hairubada tharok liba miyoi adu nanthok tuna senki tungda police team aduna mahakpu leima shopping complex da manakta fagat pangamkhi makha tana wangpong sathabada thaudo adu mahak masamakna imung aduda sangduna sathakhibani haiba masana haijakhibaga loinana makha tana investigation gi tamak lamphel police station na fagat laba polamsing aduga loinana sinakhre haina pau asina makha tana phungdokri thank you aduga atopa pau amana Guhada nupa ama siduna leiramle Jiribam district ki manung chanba Jiribam police station gina kha nungsup lomda kilometer manga rom satlaga leiba nongchappi khulda leiba guha amadu nupa ama siduna leiramle mafam adu siduna leiramliba nupa adugi mamingna khongban tabam loken chahi 82 apokpa leikhidraba KS mani khawe mahak Imphal West district ki manung chanba lamsang police station na konba lamdeng khunauda leibane haujikna mahak Jiribam gi ningthengbam khulda leiba mahak ki pukminaba mase memsa kaubi amagi yumda leibane hairi mahak ningthem khunau nungsepi Jiribam da leiba khaidem ibomsa kauba amagi gate manakta leiba guha manungda taraga siramane hairi mahak haukiba numaijing numitki numidang pung mapalom taba matamda yumdagi thokraba tungda asiba haksang oina ngarang ayuk pung taruka minute yang khairom taba matamda goa adu da thengnarakpani hairi asiba haksang adu ngasi Jenims ki mokta Jiribam police na puraklaga postmortem tawraba matungda police na imung manugi miyoi singda kusina kre haina phungdorakli thank you